Nongpok Sekmai Police Station na konba Irong Khul ngasi security apunba team amana search operation chathabada masing Yamlaba khutsu-khutlai kya Phagatpa Ngamle Hairi search operation aduda Phagatpa ngamkhraba khulai sing adude magazine ga konaba SLR rifle ama 5.56 ki rifle ama HE hand grenade mari Chinese hand grenade ama 7.62 mm ge live round manga chair smoke shell ama ITMK1 ge green smoke ani chair smoke shell soft nose ama antenna yauba baufeng radio set ani charger ama amasong 5.56 mm ge magazine ani ni haide hiramasi matang da police agi fangba pau amana hai akaknaba pau ama phangudagi Nongpok Sekmai Police Station na konba Irong Khul area da search operation chathake Thobal district ki adjacent SP operation H Devendra na luchinglaga chathaki ba search operation aduda Chamga humfumanga suba territorial army ge kalam 1 amasong Thobal district police ke personal kaya su yauke ngasi numidang wairam pung mga rom tarakpa adwai digi chathaba haukiba search operation ado Irong Khul ge chingkhong padeng da chathake maduda hairiba khutsu-khutlai sing ado Phagatpa ngamkhibani haina pau asina makha tare